मे की तांग तरा मापल से सिलचर द थोखिबा थौदोक अमदा 1961 दा सिलचर द थोकपा थौदोक अमदा बांग्ला लोन ngang इचिराव तरा माथोय मदुई मनुंग अमा नुपी अमा सियारिबन कोमला कौबी अखोदा थवाई कथोकिबद ममा लोन की दमकता मखोई सिंदुबैना श्रद्धा कचरी इकाय खुदनजरी उदिक ममांद बांग्लादेश तस 1952 की कुनमाथोई फेब्रुवारी दा असुमना ममा लोन की दमकता बांगाली चिनाव कयाना थवाई कखरबनी इमा लोन असु की मतिक मगुन लई इमा लोन की दमकता थवाई कथोकपद कनासु निहन्नदे अखोई मणिपुरी अखोई मैतई लोन अखोई इमा लोन नि मणिपुरी लोन हाइसु खंगनै अखोई लोन सिबु चाखोतनबा अखोई लोन सिबु हिंगन्नबा होनबा सिसु कोई चारबा लानमनि असि कछारदा मणिपुरी वादी थमखरे कछारदा बोनतारापुर गुम्बा खुलमददी असिगी प्रॉब्लम जे थोइन खंगबिरमदबा जाय लोन ngaakpagi wafumse बांग्लादेश दा बांग्लादेश की सिलेट ता लेजबनी सिलेट कुम्बा शहर दा खुन तरा निथोय ले अखोई मैतेगी खुल अममदा मी युमनाक मंगा तंग लेबा तरु तंग लेबा खुलसु ले ख्वाइदै चावरिबा खुल ने ना कोई खंगरिदो युमनाक चामा रोम तनि लेरिबा सिलेट टाउन की खुल तरा निथोय दु पुल्लगा मिसिंग चनी लिसिंग अनि फादे अखोई मिसिंग से बांग्लादेश अपुन मन पुंछल यारगा मिलिसिंग तरा फादे 9000 प्लस तरी ngasi ayukta khoi oja bidaga dei ina omit khoi ni na khoi bu scooty amom da pubi na igo oja bir mongol ga kano si bontarapur si koi do cheche bontarapur ki mingsi am taja khe oja khoi rajbani ga han da kisu khagna jai matam da pau phau na jai karak taja khe jam saw bu khul ne na to kya saw ri ha do idea le dam de ngasi chalaga di khange kilometer 3 rom sangba लंबी की ओद जेत मागे अनीदा मिटे आता कॉम्पैक्ट ओन ताबसे अखोइददि अंगपनी आई बांग्लादेश की वाने हाजिरिसे अखोइददि अंगपनी अखोइ सिलेटगा मिटे खुल ने लेरिद मिटे खुल हाइबतनी मिटे खुलदुगा मयांग बेंगोली मयाम सुम चंगिना मोगी मसिने हेलबरी तुम हगोलकपदगी अखोइ अंगांग सिंगसे बांग्ला लोन ngangi ममानबा लोन बंगाली ngaतनी स्कूल द बांग्ला लोन ngang tai लाइक लाइसु तंबा बांग्ला लोन ता ती लोन तंबा यादे अदुगी हेलना कोई दुकान दा करीदा जहां द थोपदा बांग्ला लोन ता ngang न बताबा अदुना बांग्ला लोन द हैना खिना मैते लोन सि मा लोन नि हारगसु काउसल पा ngang याम जावरबनि सिलेक्ट अदुगुम्बा सिचुएशन नमदनी 1975 त कोइना बांग्लादेश मणिपुरी साहित्य संसद एड संस्थान मनि खतले आरगा लोन जिबु ngang दना बहनगी बसे मतमदुदा कोई ओजा क्लियन चान असिलाबो फै ngasi si thorom ji da lakode yamna kuida khangna jaba dumarak yam kuida sin unadraba oja kian chan gu najare oja hawa omor gu najare manipur de lengbe ko oja konsam monindro unajare masi ai gila khobana khalle ado बांग्लादेश दा खोइना दुकी फेस तौबुदुना ngasai लोन gi दमक तो वांगा को दे खोइदा तोगान बा इमोशन में थबक तौरी लोन की दमक ते खोइगी थगनाबा अखोइगी मेन स्ट्रीम मोरिबा बंगाली कांगमुना ममा लोन की दमक ते थवाई कथोई अखोइ बिति थवाई कथोक की मथौ तादरसु खरदंग उरसु कंट्रीब्यूशन दे थमबताय आई लोन दो ngang बताय आई लोन दो ई बताय लोन दो हिंगन बताय अदुना खोइना स्लोगान ओना खोइ सेमी इमा लोन ngang si इमा लोन ई si इमा लोन नुंगसी si मसी अखोइगी साहित्य संसद की स्लोगान ने तो अखोइ इमा लोन दो हिंगन बतारदे नुंगसी बताबनी अखोइ ngang बताबनी ई बताबनी अदुना ngang बो ई बसु ngamनदे ngang बो खरगा ngamसी ई बसु ngamनदे अयामना अदुना ई ब तंबीबगी सोइना तोगान ब क्लास का तौरी स्कूल मचा मचा लिंखली मैते मेक तंबी अदुगा गे अखोइना चही की प्रोग्राम ओम तौरागा अदुदा मैते लोन न कोन परीक्षा लौरी अंगांग सिंदो हानना खरगा तंबी अखोइ परीक्षा लौरा दुगी मना मथुम पी अखोइना मोइना लाइक तो पाना बाइन लाइक मचा मम फोगदी यंखोइनी अदु पाना बाइन सही परीक्षा दा पास तौरगा प्राइज फंगनी है प्राइज की केनोदुना मोइना लाइक तो पारे पारबिना खरा दरसु खंगे अदु ईदे ईबा ngame मसे अखोइ नुगाइजबनी असुमना अखोइना लोन हिंगनबगी लोन ngaakpagi landa अखोइ बांग्लादेश मतम कुमदा अखोइ होना लेजदिबनी ngasi bontarapur पूर्वदा
ꯕꯣꯟ ꯇꯔꯥꯕꯣꯠ ꯈꯨꯜꯁꯤꯗ ꯂꯤꯁꯤꯡ ꯑꯃꯒ ꯃꯈꯥꯏꯔꯣꯝ ꯌꯨꯝꯅꯥꯛ ꯂꯩ ꯂꯤꯁꯤꯡ ꯇꯔꯦꯠꯂꯣꯝ ꯃꯤ ꯆꯥꯎꯔꯛꯄ ꯀꯩꯅꯣꯅꯤ ꯂꯩꯌꯦꯅ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯆꯥꯎꯈꯠꯆꯩ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯍꯣꯜ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯣꯉꯥꯟ ꯃꯐꯝꯗꯅꯤ ꯂꯩꯔꯤꯁꯦ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯤꯂꯣꯃꯤꯇꯔ ꯆꯥꯝ ꯌꯥꯡꯈꯩ ꯆꯅꯤ ꯌꯥꯡꯈꯩ ꯍꯦꯟꯅ ꯂꯥꯞ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯕꯗꯨ ꯑꯩꯈꯣꯏ ꯂꯤꯁꯤꯡ ꯃꯥꯄꯟꯒ ꯁꯝꯊꯤꯡ ꯂꯤꯁꯤꯡ ꯇꯔꯥ ꯁꯨꯝ ꯍꯥꯏ ꯑꯩꯈꯣꯏꯅ ꯇꯔꯥ ꯐꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡ ꯆꯞ ꯆꯥꯕꯤ ꯊꯤꯔꯨꯕꯗ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏꯅ ꯕꯪꯒꯥꯂꯤ ꯍꯥꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤ ꯑꯥꯗꯗꯤ ꯃꯣꯏ ꯂꯣꯟꯁꯤꯁꯨ ꯆꯥꯎꯈꯠꯂꯕ ꯂꯣꯟꯅꯤ ꯃꯣꯏꯒꯤ ꯁꯪꯁꯀ꯭ꯔꯤꯇꯤꯁꯨ ꯍꯥꯏꯐꯦꯠ ꯋꯥꯡꯉꯕ ꯁꯪꯁꯀ꯭ꯔꯤꯇꯤꯅꯤ ꯃꯣꯏꯒꯤ ꯂꯥꯟꯖꯪꯗꯣ ꯑꯩꯈꯣꯏ ꯃꯊꯛꯇ ꯃꯣꯏꯗ ꯆꯪꯉꯛꯏꯕ ꯂꯥꯟꯖꯪ ꯃꯗꯨꯕꯨ ꯐꯦꯁ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯅꯤ ꯃꯁꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯅꯤꯄꯨꯔꯔꯣꯝꯗ ꯌꯦꯡꯅ ꯂꯩ ꯃꯅꯤꯄꯨꯔꯒꯤ ꯇꯦꯡꯕꯥꯡ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯊꯪꯗꯅꯤ ꯀꯁꯥꯔꯁꯦ ꯀꯁꯥꯔꯔꯣꯝꯗ ꯌꯦꯡꯉꯤ ꯑꯩꯈꯣꯏꯅ ꯃꯇꯝꯗ ꯀꯌꯥꯔꯛ ꯂꯥꯛꯆꯔꯝꯃꯤ ꯀꯁꯥꯔꯁꯦ ꯀꯁꯥꯔꯗ ꯂꯥꯛꯑꯒ ꯁꯤꯜꯆꯔꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤꯗ ꯂꯥꯛꯆꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕꯒ ꯉꯁꯥꯏꯒꯤ ꯃꯇꯝꯁꯨ ꯂꯩꯇꯕꯅꯤ ꯍꯦꯛꯇ ꯅꯣꯡꯉꯥꯜꯂꯒ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯇꯪ ꯂꯩꯔꯒꯁꯨ ꯑꯈꯟꯅꯕ ꯃꯐꯝ ꯑꯃꯅ ꯌꯦꯡꯉ ꯆꯠꯄ ꯑꯁꯨꯝꯅ ꯉꯁꯤ ꯀꯣꯏꯔꯤ ꯁꯣꯝꯅ ꯀꯣꯏꯕꯗ ꯑꯩꯈꯣꯏ ꯑꯝꯇ ꯐꯪꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯨꯅ ꯕꯣꯟ ꯇꯔꯥꯄꯨꯔ ꯈꯨꯜꯁꯦ ꯑꯁꯨꯛ ꯆꯥꯎꯔꯤ ꯃꯤ ꯃꯌꯥꯝ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩ ꯌꯦꯡꯉꯤ ꯃꯥꯒꯤꯗ ꯃꯩꯇꯩ ꯉꯥꯛꯇ ꯑꯩꯒꯤ ꯃꯔꯨꯞ ꯃꯅꯤꯄꯨꯔꯗ ꯑꯍꯥꯟꯕ ꯆꯠꯄꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅꯅ ꯒ꯭ꯔꯨꯞ ꯃꯥꯅ ꯏꯌꯥꯔꯄꯣꯔꯠꯇꯩ ꯀꯨꯝꯊꯔꯒ ꯄ꯭ꯂꯦꯟꯗꯩ ꯀꯨꯝꯊꯔꯒ ꯃꯔꯥꯏꯕꯛ ꯀꯠꯂꯒ ꯑꯗꯨꯒꯤ ꯀꯣꯟꯅ ꯀꯩꯅꯣꯗ ꯃꯤꯇꯤꯡꯗ ꯆꯠꯂ ꯋꯥ ꯉꯥꯡꯕꯗ ꯍꯥꯏ ꯀꯌꯥ ꯅꯨꯡꯉꯥꯏꯈ꯭ꯔꯅꯣ ꯁꯤꯗ ꯍꯥꯏꯅ ꯄꯨꯂꯤꯁꯁꯨ ꯃꯩꯇꯩꯅ ꯑꯣꯏꯔꯝꯃꯤ ꯔꯤꯛꯁꯥꯋꯥꯂꯥꯁꯨ ꯃꯩꯇꯩꯅ ꯑꯣꯏꯔꯝꯃꯤ ꯗꯨꯀꯥꯟꯗꯥꯔꯁꯨ ꯃꯩꯇꯩꯅ ꯑꯣꯏꯔꯝꯃꯤ ꯌꯦꯡꯒꯤꯗ ꯃꯩꯇꯩ ꯉꯥꯛꯇ ꯉꯥꯏꯔꯝꯃꯦꯅ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯗꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯣꯏ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕ ꯃꯩꯇꯩꯒꯤ ꯂꯝꯗꯤ ꯃꯩꯇꯩ ꯂꯩꯕ ꯇꯥꯏꯅꯦ ꯍꯧꯅꯕꯤꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯄꯥꯟꯗꯩ ꯑꯩꯈꯣꯏꯗꯤ ꯌꯦꯡꯒꯤꯗ ꯃꯌꯥꯡꯗꯅꯤ ꯎꯔꯤꯁꯦ ꯑꯩꯈꯣꯏꯅ ꯕꯦꯡꯒꯣꯂꯤꯗꯅꯦ ꯑꯃꯨꯛ ꯎꯔꯤꯁꯦ ꯗꯨꯀꯥꯟꯗꯨ ꯕꯦꯡꯒꯣꯂꯤꯅ ꯆꯂꯥꯏꯔꯤꯅꯤ ꯔꯤꯛꯁꯥ ꯊꯧꯔꯤꯗꯣ ꯕꯦꯡꯒꯣꯂꯤꯅꯤ ꯄꯨꯂꯤꯁꯇꯣ ꯕꯦꯡꯒꯣꯂꯤꯅꯤ ꯑꯣꯐꯤꯁꯇꯣ ꯕꯦꯡꯒꯣꯂꯤꯅꯤ ꯏꯚ꯭ꯔꯤꯋꯥꯌꯔ ꯑꯩꯈꯣꯏꯗꯤ ꯈꯖꯤꯛꯇꯪ ꯀꯩꯅꯣ ꯂꯩꯗꯨꯅ ꯃꯣꯏꯗ ꯆꯪꯖꯅ ꯂꯩꯕꯅꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯒꯤ ꯄꯨꯔꯨꯔꯒ ꯃꯅꯤꯄꯨꯔꯗ ꯆꯠꯂꯒ ꯂꯣꯏꯅ ꯃꯩꯇꯩ ꯉꯥꯛꯇ ꯑꯣꯏꯔꯝꯕꯗꯣ ꯑꯗꯣ ꯄꯨꯛꯅꯤꯡꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯅ ꯄꯦꯟꯖꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯁꯛꯇꯤ ꯑꯃ ꯇꯣꯉꯥꯟꯅ ꯐꯥꯎꯏ ꯍꯥꯏꯕ ꯉꯁꯤꯁꯨ ꯕꯣꯟ ꯇꯔꯥꯄꯨꯔ ꯈꯨꯜ ꯌꯦꯡꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯄꯣꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯣ ꯃꯁꯤ ꯋꯥꯔꯤꯁꯦ ꯑꯥꯗꯁꯨ ꯆꯠꯂꯒ ꯇꯝꯖꯔꯨꯅꯤ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯇꯥꯏ ꯍꯟꯊꯕꯗꯤ ꯌꯥꯗꯦ ꯍꯤꯡꯕ ꯇꯥꯏ ꯑꯩꯈꯣꯏ ꯍꯤꯡꯕ ꯇꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯍꯤꯡꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯉꯁꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯕꯁꯦ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯤꯛꯀꯤ ꯃꯤꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔꯒ ꯇꯧꯖꯕ ꯏꯖꯕ ꯀꯥꯡꯕꯨꯅꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯐꯣꯡꯉꯦ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯐꯣꯡꯕꯁꯦ ꯔꯥꯏꯇꯔ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯖꯕ ꯍꯥꯏꯁꯤ ꯃꯥꯒꯤ ꯃꯆꯥ ꯑꯃ ꯄꯣꯛꯄꯒꯨꯝ ꯃꯥꯒꯤ ꯀꯩꯅꯣ ꯑꯃ ꯐꯪꯖꯕꯒꯨꯝꯅꯦ ꯍꯥꯏꯕ ꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯅꯤ ꯃꯁꯤ ꯗꯣꯛꯇꯔ ꯑꯦꯝ ꯁꯅꯤꯅꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯉꯦ ꯃꯥꯒꯤ ꯍꯔꯥꯎꯕꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯉꯝꯃꯤꯁꯦ ꯑꯗꯨꯒꯤ ꯇꯥꯟꯖꯥ ꯐꯪꯉꯤꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯑꯣꯖꯥ ꯔꯥꯖꯃꯅꯤꯗꯁꯨ ꯊꯥꯒꯠꯆꯔꯤ ꯃꯣꯏꯅ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯗ ꯑꯣꯖꯥ ꯀꯣꯟꯁꯝꯗꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯀꯣꯟꯁꯝ ꯃꯅꯤꯟꯗ꯭ꯔꯣꯅ ꯌꯥꯝ ꯋꯥꯅ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯉꯁꯤ ꯂꯥꯏꯔꯤꯛꯁꯤ ꯌꯧꯍꯟꯕ ꯉꯝꯃꯝꯗ꯭ꯔꯗꯤ ꯉꯁꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯕ ꯉꯝꯃꯣꯏ ꯃꯁꯤꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯂꯥꯛꯄꯁꯤꯗꯤ ꯖꯁ ꯑꯣꯀꯦꯁꯅꯦꯜ ꯂꯥꯏꯕꯛ ꯐꯅ ꯂꯥꯛꯄꯅꯤ ꯑꯩꯗꯤ ꯑꯒꯔꯇꯂꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯂꯣꯏꯔꯒ ꯃꯅꯤꯄꯨꯔ ꯆꯪꯒꯦ ꯃꯅꯤꯄꯨꯔꯗ 23ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯔꯒ ꯍꯟꯈꯤ ꯁꯤꯡꯒꯤ ꯁꯣꯝꯗ ꯁꯤꯜꯆꯔꯔꯣꯝꯗ ꯀꯁꯥꯔꯣꯝ ꯊꯣꯔꯛꯄ ꯋꯥꯈꯜ ꯁꯨꯒꯨꯝꯕ ꯂꯩꯔꯝꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯆꯪꯕ ꯌꯥꯗꯕꯗꯒꯤ ꯉꯁꯥꯏ ꯄꯔꯃꯤꯁꯟ ꯑꯃ ꯆꯪꯕꯗ ꯄꯔꯃꯤꯁꯟꯗꯨ ꯂꯧꯕꯗ ꯃꯇꯝ ꯆꯪꯉꯤ ꯈꯔ ꯑꯩꯒꯤ ꯃꯇꯝꯁꯤꯅ ꯄꯔꯃꯤꯁꯟ ꯂꯧꯕꯒꯤ ꯃꯇꯝꯗꯨ ꯂꯩꯈꯤꯗꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯤ ꯆꯪꯉꯔꯣꯏ ꯍꯥꯏꯅ ꯍꯥꯏꯗꯨꯕꯒꯤ ꯁꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯔꯥꯀꯦꯁ ꯅꯥꯎꯔꯦ ꯃꯣꯏꯁꯤ ꯃꯣꯏꯅ ꯍꯥꯏꯔꯦ ꯑꯣꯖꯥꯅ ꯆꯪꯉꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯛꯑꯒꯦ 23ꯇ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯁꯤ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯁꯤꯗ ꯄꯥꯡꯊꯣꯛꯑꯁꯤ ꯍꯥꯏꯅ ꯑꯗꯨ ꯍꯥꯏꯕꯗꯨꯒꯤ 23 ꯇꯪꯅ ꯂꯩꯕ ꯇꯥꯔꯕꯅꯤꯅ ꯑꯩꯈꯣꯏꯅ 17ꯗ ꯑꯩꯈꯣꯏ ꯑꯒꯔꯇꯂꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯦ 18ꯗꯒꯤ ꯍꯧꯔꯒ 23 ꯐꯥꯎꯁꯤ ꯅꯨꯃꯤꯠ 4-5ꯁꯤ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯔꯦ ꯍꯥꯏꯕ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯔꯨꯛꯇ ꯑꯩꯅ ꯑꯣꯖꯥ ꯕꯤꯔꯃꯪꯒꯣꯜꯗ ꯍꯧꯔꯦ ꯑꯣꯖꯥ ꯆꯠꯂꯨꯁꯤ ꯑꯝꯇꯪ ꯑꯣꯖꯥ ꯔꯥꯖꯃꯅꯤꯒꯤ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯌꯥꯝ ꯌꯦꯡꯅꯤꯡꯅ ꯂꯩꯕꯅꯦ ꯍꯥꯏꯕ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯎꯗ꯭ꯔꯤ ꯇꯣꯏꯅꯗꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯋꯥꯔꯤ ꯄꯨꯝꯅꯃꯛꯇꯤ ꯈꯪꯉꯤ ꯆꯠꯈꯤꯕ ꯕꯣꯔꯥꯛ ꯐꯦꯁꯇꯤꯚꯦꯜꯗꯨꯗ ꯑꯩꯉꯣꯟꯗ ꯕꯥꯔꯇꯣꯟꯁꯨ ꯇꯧꯕꯤꯔꯛꯄꯅꯤ ꯑꯩꯁꯨ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯨꯔꯦ ꯑꯗꯣ ꯏꯁꯥ ꯈꯔ ꯉꯝꯗꯕꯅ ꯃꯔꯝꯁꯨ ꯑꯣꯏ ꯑꯗꯨꯒꯤ ꯂꯩꯉꯥꯛꯀꯤ ꯑꯩꯈꯣꯏꯒ ꯆꯔꯥꯡꯅꯕ ꯐꯤꯕꯝ ꯑꯃꯗꯁꯨ ꯊꯣꯛꯈꯤ ꯃꯇꯝꯗꯣ ꯑꯗꯨ ꯄꯨꯝꯅꯃꯛ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯂꯥꯛꯄ ꯉꯝꯈꯤꯌꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩꯅ ꯀꯨꯝꯍꯩꯁꯤꯡꯗꯣ ꯃꯇꯦꯛ ꯑꯣꯏꯅ ꯌꯦꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯌꯥꯝ ꯐꯖꯈꯤ ꯑꯩꯉꯣꯟꯗ ꯑꯩ ꯋꯥꯈꯜꯗ ꯌꯥꯝ ꯐꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯦ ꯍꯥꯏꯅ ꯈꯜꯂꯤ ꯇꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯁꯨꯃꯥꯏꯅ ꯑꯣꯖꯥ ꯔꯥꯖꯃꯅꯤꯅ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯜꯂꯝꯒꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯪꯗꯦ
ꯑꯩꯈꯣꯏ ꯆꯨꯞꯅ ꯑꯗꯨꯝ ꯑꯣꯖꯥ ꯔꯥꯖꯃꯅꯤꯒꯤ ꯃ꯭ꯌꯨꯖꯤꯌꯝꯁꯤ ꯌꯦꯡꯉꯦ ꯍꯥꯏꯔꯒ ꯑꯇꯩ ꯑꯃꯅꯤ ꯌꯦꯡꯉ ꯁꯨꯝ ꯍꯟꯈꯤꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯂꯥꯏꯕꯛ ꯐꯩ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯉꯁꯤ ꯃꯌꯥꯝ ꯎꯅꯔꯦ ꯃꯌꯥꯝꯒꯤ ꯁꯤꯒ ꯑꯍꯜ ꯂꯃꯟ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯌꯥꯝ ꯆꯪꯅ ꯁꯧꯒꯠꯄꯤꯗꯨꯅ ꯑꯣꯖꯥ ꯔꯥꯖꯃꯅꯤꯒꯤ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯍꯟꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕꯅꯤ ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯩ ꯃꯅꯤꯄꯨꯔꯗꯁꯨ ꯁꯔꯀꯥꯔꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯅꯠꯇꯅ ꯄ꯭ꯔꯥꯏꯚꯦꯠ ꯃ꯭ꯌꯨꯖꯤꯌꯝꯗ ꯑꯁꯤꯒꯨꯝꯕ ꯃ꯭ꯌꯨꯖꯤꯌꯝ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯑꯩ ꯇꯧꯕꯗꯤ ꯃ꯭ꯌꯨꯖꯤꯌꯝꯁꯤ ꯆꯪꯅ ꯐꯖꯅ ꯌꯦꯡꯗ꯭ರೆ ꯍꯧꯖꯤꯛꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯌꯦꯡꯉꯁꯤ ꯍꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯕꯣꯔꯥꯛ ꯃ꯭ꯌꯨꯖꯤꯌꯝꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯁꯤꯕꯨ ꯃꯌꯥꯝ ꯆꯪꯅ ꯊꯧꯒꯠꯄꯤꯌꯨ ꯁꯧꯒꯠꯄꯤꯌꯨ ꯍꯤꯡꯍꯟꯕꯤꯌꯨ ꯆꯥꯎꯈꯠꯍꯟꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏ ꯃꯇꯝꯗ ꯂꯥꯛꯆꯒꯦ ꯌꯦꯡꯖꯒꯦ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯏꯅꯣꯠ ꯂꯧꯅ ꯁꯤꯗꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯄꯨꯅ ꯍꯔꯥꯎꯕ ꯊꯋꯥꯏꯗꯨ ꯄꯨꯔ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜ ꯈꯟꯗꯦ ꯑꯩꯈꯣꯏ ꯑꯥꯗ ꯃ꯭ꯌꯨꯖꯤꯌꯝ ꯁꯦꯝꯖꯔꯨꯔꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯍꯤꯡꯍꯟꯕ ꯉꯝꯈꯤꯗꯦ ꯑꯗꯨ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯈꯤꯗꯦ ꯋꯥꯏ ꯃ꯭ꯌꯨꯖꯤꯌꯝ ꯔꯥꯟ ꯇꯧꯕ ꯍꯥꯏꯁꯤ ꯂꯨꯄꯥ ꯄꯩꯁꯥꯒꯤ ꯃꯊꯧꯅꯤ ꯃꯐꯝꯒꯤ ꯃꯊꯧꯅꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯧꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯈꯤꯗꯦ ꯑꯩꯈꯣꯏ ꯑꯋꯥꯕ ꯀꯌꯥꯗꯪ ꯂꯩ ꯃꯤꯁꯨ ꯂꯩꯖꯗꯕ ꯁꯦꯟ ꯊꯨꯝꯁꯨ ꯂꯩꯖꯗꯕ ꯑꯄꯟꯕ ꯀꯌꯥ ꯂꯩ ꯑꯗꯨꯅ ꯉꯝꯈꯤꯗꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯔꯥꯖꯃꯅꯤꯅ ꯃ꯭ꯌꯨꯖꯤꯌꯝ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯁꯦꯝꯒꯠꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤ ꯍꯥꯏꯖꯔꯒ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯏꯅ ꯅꯣꯂꯨꯛꯆꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯕꯣꯟ ꯂꯥꯛꯄꯁꯤꯗ ꯕꯣꯟ ꯄꯨꯝꯅꯃꯛꯁꯤ ꯌꯦꯡꯉꯒ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯩ ꯃꯁꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩ ꯄꯨꯔꯒ ꯍꯟꯖꯈꯤꯒꯦ ꯉꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯗꯁꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯕꯤꯗ꯭ꯌꯥꯅ ꯉꯁꯤ ꯑꯌꯨꯛꯇ ꯂꯥꯛꯄꯤꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣই ꯀꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯌꯦꯡꯉꯝꯗꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯒ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯂꯣꯏꯁꯤꯟꯖꯔꯤ